Ngasidagi Manipurda inter-district bus transport service haukhrai. Greater Imphal gi saruk khara natana atai mafam singdadi chenba yadi haina lauthokraba diesel auto singdi social distancing gi chatna kanglon ngaktabagi mawongda marang kaina cheli. Hiramasi gi matangda TOMTV na Imphal gi akoibada maru oina inter-district chenba gari singi parking sing amadi akoibada koina chatlubada ngasidagi haukiba inter-district bus service asi ngasidagi haubanina gari khara natana ayamba gari sing chenbagi mami tadri. Lakliba July mga fawbagi manungda Khwaramban Kaithilda chaktariba potfam fambi ima sing pofam famhanaba thausalama lengakna sinbidrabadi numit asimaktadagi Kaithil fambi ima singna chatna kanglon ama semjaduna pofam famba hauragani haina Khwaramban Kaithil apunba ima lupki maikaidagi section wafam thamlakli. Bombay Natural History Society, Kerala University of Fisheries and Ocean Studies, Modern College Pune amasung Indian Institute of Science Education and Research Pune ki scientist team amana India gi nongchup thangba ghat ta fangba anoba makhal gi freshwater nga makhal amagi maming Manipur University ki Life Sciences Department ki Professor Biswanath Waikhombu ikai khumnaba oina mahaki maming lauraga Waikhomia Hira haina thonkhrai. Hira haibasana nga sigi makuda Mani Muktagi mawong manba dak macha yauriba adudagi lobani. Department of Horticulture madi Soil Conservation ki mityeng makhada Manipur Organic Mission Agency MOMA matam kayagi mamangdagi chathaduna lakpa Manipur gi manung hanjanba mafam singi lomi sing amadi organic ki oiba pothok puthokliba lomi singi kananaba honarakpagi makha tarakpa oina ngasidagi hauduna sanchen thongda leiba organic outlet mamangda Ukrul Fairjol Sanapati amadi atai mafam kayadagi pukhalakpa off season oraba manamasing hairana chingba yonba ngasidagi haukhrai. Bisnupur district ki manung chanba kumbi esida urea har chada manga khakta pirakliba si agriculture department na har gi awatpa leheloi haiba wafam duna karam tawba haina Chungawon Foundation wangu gi founder president S Bankim Chandrana Foundation asigi wangu ahalup makha lekai da leiba office sa pangthokpa pau ki mifam amada ngasi phongdokrai. COVID-19 marag asida paumi singna loriba thodang pukning thogatpa oina Rotary Club of Polo City Imphal District RID 3240 na ngasi Manipur Press Club ta pangthokpa chamba thoram amada surgical face masks amadi hand sanitizer sing paumi singidamak amjugi bizoi kakching tabam gi mafamda kusinarakhrai. COVID-19 na maram oraga lockdown laikhibadagi Myanmar nationals kayama Myanmar rom da changba yadana India da panduna leirakhiba Myanmar nationals 18 Manipur lenga ki makhada makhoi sing ngasi more dagi Myanmar rom da changhankhrai. Hariba Myanmar nationals 18 nadubu hana ICP more da leiba immigration department na passport verification tawraba matungda Myanmar da changhankhibani hairi.